ngasi January tang kuntrada Amit Shah na Assam Khongsata Phongdokhiba Phongphong Saba wafam khra mem na tentak na thamjigi hanbada ngasi Amit Shah na phongdokhiba maroiba wafam khrada Assam dagi illegal immigrants sing masak khangdoklaga amamam ta oina maram da halan khigani haibasini unchecked infiltration maram oirga state asida demographic balance thoale haiba wafam yauna palladuna hairiba wafam asi Dribugar gi Khanikar playground da public gathering gi thoram amada phongdokhibani masida natana infiltrators sing asina Assam gi culture land amasum identity da serious threat ohel haiba wafam su pankhi tuan ba media sourcing gi matungina Manipur gi Kuki MLA taruk taret mukti Union Home Minister Amit Shah unanabagi damakta Guwahati da station tawduna lairi haiba wafam asini ngasi tang kuntra tha me English ngani ga kunga taru asida ZUF Ziranong United Front ki makai dige press company ma thorakli haidi ba sirol asida palli ba maru ba wafam kharana ZUF amasum NSN GPRN gi marak lainaki be agreement neopau konja amasum alezo benu ani gi marak leadership ki makhada lakhi working committee NNPZ WCNNPZ Haojik functioning tauri maram singa sina ketobi na social media outlet singda allegation kiya ma tarokliba sida ikai khumnareba sing amasum Haojik member oiriba singda pakhatana ba amasum panic oidana ba confusion ba wafam kiya ma thamnakli member singna ingna tatna laina ba amasum leadership ki official communication guided ki makhada tawina ba wafam kiya ma ZDF ki maikidigi phongdorakli Joint Tribe Council Manipur gi maikai digi ngasi January gi tang kunthra English ngani ga kunga tarukta press release ma tholakli hairiba press release asida maru ina pallibu wafam kharana Kangpokpi district ki manung chanba Ireng Poilong Naga village ta madura khundab indigenous naga residents singda akanba threat lakhiba adugi matangda serious concern ni haradun wafam kya thamli maru oina pallibana hawkiba January gi tang 12 English ngani ga kunga tarukta sarona pung 13 muk taba matamda masana masabu Tiger Kipgen Thangboy Allies Haugen Thang Kipgen ni haiba suspension of operation group ti yauriba KNF Kuki National Front ki leader ni haijaba miyueshina akia khang pi batana tana village tumna mai thadok ne haba wafam asini hairiba numit asima ki nungthil pung ani mukta ba matamda sarokna khulai matiksana paiba Kuki underground arm group ki miyoi kunthra muksu hairiba ereng naga village asida fong na lakpa ga loinana innocent civilians singda terrorize tawgi thabak lakhi haukiba January tang 10 English ngani ga kunga taruk makha tarak poina FIR First Information Report ama Kangpokpi District ki manung chanba Sapamena Police Station da lost hairiba FIR si Kuki MLA gi leader amasu oiriba Tiger Kipgen kaujaba atopa Thangboy natragana Haugen Thang kauba masu mahaka khongbu oina lakminakhiba KNF ki su group ki cadre singi mathakta tawkhibani masida natana ahen boina working committee Leangmai Naga Council Manipur na su formal petition oina hairiba makhada piriba authority singda su petition tawkhre Union Minister Governor Manipur Union Home Secretary Director General National Investigation Agency NIA amasum Chief Secretary DGP Security Advisor Inspector General Assam Rifle South Inspector General Assam Rifle East Deputy Commissioner Kangpokpi District Superintendent of Police Kangpokpi District amasum atopa makok thong kayada khodong thininga oiraba sigumba threat sing amasum FIR sigi matangda panibaga loinana haujik phoki oinadi hairiba sing sigi mathakti action lobagi paulaiti makhatana Joint Tribe Council na akan mamongda appeal tawri India government su Manipur government da madudi hairiba armed group sing sigi mathakta athubada akan be action lokhat kadabani JTC Joint Tribe Council na amuhena session labu wafam kra hairagadi hairiba Naga foothill jaga singda su camp natragana illegal camp sing thamjinba yaroi loinana Naga ancestral land singda animal road natragana unauthorized road sing sabi yaroi loinana Naga lam singda illegal poppy plantation tawbi yaroi haba asset phirepsi amohon su thamlakli Tengno palama chumchu Sampur police station konba mafam singdagi security force na khusuklai sing fagatkri
Police control room dagi ngarang numitang thulak pa chiro lamagi matungina security force na thuaning da thagdok sing tholakani singnaba mafam singda area domination sa tharaga thi humbigi thabak left na pangthorak pagi manungsana ngarang security force na Chusampur district ki Chusampur PS na koliba cycle village ki area dagi khusukulai sing recover tawri hari Sirol asigi matungina phagala bu khusukulai sing di ahang ba magazine amaga kona ba automatic rifle ama local made ball action rifle ama magazine ga kona ba .2.2 ki pistol ama local made revolver gi maru taru IED ahum SLR gi maru manga khungo pier amani hari amaramda ngarang tenopal PS na koliba tarawlam khaidigi security force na improvised motor ahum IED ama hand grenade ahum amasum Charger ga kona ba wireless set ama recover tawri hari Assam food poisoning da miyoi sa mag yangkai hena lai kanakre Assam gi boko da kiningai oiba thawdu amu oina food poisoning ni singna ba thawdu amana thangna leiba khungang ahum dagi miyoi sa mag yangkai gi mathada lai kanakre hari agency gi pawna phongdorak pada hari ba khungang ahum sidagi miyoi kya singninga oiba mongda sap manaba matamna narak padagi Assam gi health authority singna emergency response piduna section thorang lokathibani anaba singa dugi manungda angang kya su yauri Guwahati Medical College and Hospital GMCH da laying sa thariba anaba anidi phibam lui hari Zobe para Bongse para amadi Gogadabari hari khungang ahum sida miyoi kya oba khongham da ba yauna akan mamong na narakibani layong singa siga loina hawkiba yum sa kaisa numitagi hauna tuan ba primary health center singa khungang ahum asidagi miyoi kya admit tawrakibani khungang singna phungdorakibada layong asi handak pangthokiba luhongbagi tharam amada miyamda yen kiba chinjak aman nahalakpu oigani thajai mari lainaba authority singna yengsin biduna section thorang lokhot piwadi medical professional singna di khulhum asigi miyoi singa layong amato oina narakli basi thaknaba isingda contamination tholakpadigi oiramba ye haina phungdokli hauji Kamrup District Health Department ki medical team na mafam aduda sangsinduna thi humbigi thabak hokre hari Bangladesh da bureaucrat officer samaga taragani pan promotion pibada Hindu minority ki miyoi amata yaudri BNP ki thaumi singa khuthokna bada Jamaat-e-Islami ki lusingba ama sikri Bangladesh da Muhammad Yunus lenga na bureaucrat officer samaga taragani pan promotion pibada Hindu officer amata yaukidri thawong sina leibadu da masing yamjada bi Hindu minority sing mai masing tambada maning hantarakpa yabigi khudam phangba gumri Muhammad Yunus na lusingba interim lengana Bangladesh ki bureaucracy officer singbu thonglon sinkraba club ama onthoklabra haina wahang kya hangnarakli mathang thagi taragani tu pangthokadoriba laiba adugi general election moinana Muhammad Yunus na lusingba lengana bureaucrat officer samaga taragani pan promotion pibda masing yamjada ba Hindu officer amata yahonda ba haibasi laiba aduda Hindu minority singbu namsinduna thambire haibadu mayek sanakli Awami League ki lusing bi amasung hanagi Prime Minister Sheikh Hasina gi lenga inthukraba matungda laiba sida Hindu yauna masing yamdaba furup singi mathakta tuhat pibi gi thawong sing chathrakli basina laiba atura leiriba masing yamjadaba furup singda sauna aki akang pon badanatana makhoi gi right ta singna matpiri bureaucrat officer singbu tha asigi kunga tereta Muhammad Yunus na lusingba lenga na promotion pina pa notification thokibani Bangladesh Civil Service BCS da my park to na senior bureaucrat officer sing adubo joint secretary digi additional secretary phawbigi rank da promotion pikibani Hindu minority gi miyo yaudana bureaucrat officer samaga taragani pan promotion pikibasi laiba asigi mikhalgi mangoinana masing yamjada ba furuki miyo singbu na thaiduna thamagumani Muslim majority community ki miyoi samaga taragani pan promotion pikibaduda joint secretary capital development authority da Sheikh Martyrs Rahman health education and family welfare department ki joint secretary oina Dr Saida Nauksim local government department ki joint secretary oina MD Shah Alam overseas welfare and foreign employment ministry ki joint secretary oina MD Shahin independence related ministry ki joint secretary oina MD Masud Alam singmani ha yauri BNP ki thaumi singa khuthokna badana Jamaat-e-Islami ki lusingba ma sikri
मथंग थागी तरागा निथुदा पांथोकदोरिबा बांग्लादेश की जनरल इलेक्शन मंगोइनना थोकिबा पामदबा थौदोकसिंग अमा ओइना बांग्लादेश नेशनलिस्ट पार्टी BNP अमसुम जमात इ इस्लामी की मरक्ता खुथोकनबदा जमात इ इस्लामी की लुसिंगबा अमा लैखिद्रे अमसुम यांखैना असो अपनंख्रे हाइना बांग्लादेश द नुंगतिगी फोंगबा पॉक्सी अमना फोंगदोरख्रे पॉलिटिकल पार्टी अनि की मरक्ता खुथोकनखिबा दुलैबा दुगी शेरपुर डिस्ट्रिक्ट की Zenaita gi upajila mikhalga mari lainaba manufacturer miyamna khanganwigi thorama mar thokibani local administration sinba thorama duda Sherpur 3 constituency the mikhala sida thengnaga doriba mirep singna makhoigi election manifesto sing miyamna lakthoklingaida khanghaudna unkhatnarakpadigi misi minagi thawdor thokibani laikhidraba jamati islami gi lusingba du maulana Rizal Karim Kauba Sribadi Upazila Unit ki Secretary ki Pampuriba Miyamani Kotona Kibadu Mahaka Hena Sokpadigi Mayam Singa Medical College Hospital Analeng Satanabigam Pukaki Musmulusing Badu Hospital Adu Lakitaban Hari Upazila Administration of Fondora Puwarolamada Political Party Anibu Sogat Pathomishinga Ayuktagi Thoram Pangtopamda Punkiari Bengal da warehouse ani mai sak par sikhiba masing kunga matho yauri DNA test sa thabokri West Bengal da warehouse ani mai sak par sikhiba mi gi masing kunga matho yauri ngasisu haksang manga phangma ngamle makhoi gi manung da ayam saruk mai sakraba saruk khakta ngai hawa masu yauri hena senior officer amana phongdokri police officer du gi matung ina haksang kunga matho edu gi manung da taraga taruk TDNA sanging tauna ba thakri West Bengal ki Kungamari Parganas district thangna leiba warehouse ani mai sakhiba thawdo aduga mari leina police na mi kunga tret mangkhre haibigi wokat pangki makhoi gi manung dagi mi kunga mathoidi purba Modinipur district gini aikhoina mai sakraba building singdagi mai na phibam thina sakraba haksang manga phangli haujik phawbada mi kunga mathoigi haksang phangli thawdo adu thiba khangdana leirakhiba mi gi masing asi kunga tareni haina Baruipur Police District Superintendent Sobendra Kumar Naki, Mamang the local Narendrapur Police Station Digi Pama Powder, makes a Pamdig Ehen Haksang Taragahum de Amasapangli, Aduga Atopa Kungani Panamasu, Tiba Kangana Lady Haikipini. How's the way of people must I coin a Maisak Paduda Mika Sikrabagi Habisi Sapsana. Haibangam Kiroi, Madam the Haksang Kayama Subatang Pangakli, Haujik Pangli but me singi, Saru Sayang Singadu, me Amagira Natragana, me Kayagi no Haiba country. Masigi sabsabadu khangnanaba DNA gi report ngai batari haina police officer manaki haukiba tangkun ga taruki numidangda South Andaspur da godown ani amasung momo manufacturing unit ama maina tumna sakhibani